ꯃꯌꯥꯝ ꯄꯨꯝꯅꯃꯛꯄꯨ ꯏꯁꯇꯔ ꯁꯟꯗꯦꯒꯤ ꯌꯥꯏꯐ ꯄꯥꯎꯖꯦꯜ ꯄꯤꯖꯔꯤ. ꯉꯁꯤ ꯑꯁꯤ ꯑꯩꯈꯣꯏꯒꯤ ꯌꯥꯝꯅ ꯍꯔꯥꯎꯅꯤꯡꯉꯥꯏꯒꯤ ꯅꯨꯃꯤꯠꯅꯤ. ꯄ꯭ꯔꯚꯨ ꯖꯤꯁꯨꯅ ꯑꯁꯤꯕꯕꯨ ꯉꯝꯗꯨꯅ ꯃꯣꯡꯐꯝꯗꯒꯤ ꯍꯤꯡꯒꯠꯈ꯭ꯔꯦ. ꯁꯤꯕꯒꯤ ꯃꯃꯨ ꯊꯨꯗꯦꯛꯂꯦ. ꯄ꯭ꯔꯚꯨ ꯖꯤꯁꯨꯅ ꯀ꯭ꯔꯣꯁꯇ ꯑꯋꯥꯕ ꯈꯥꯡꯗꯨꯅ ꯁꯤꯕꯤꯕ ꯃꯇꯝ ꯑꯗꯨꯗ ꯁꯩꯇꯥꯟꯅ ꯈꯥꯡꯅ ꯅꯣꯛꯈꯤꯕꯅꯤ. ꯑꯗꯨꯕꯨ ꯉꯁꯤ ꯃꯥꯅ ꯑꯁꯤꯕꯕꯨ ꯖꯣꯏ ꯇꯧꯗꯨꯅ ꯍꯤꯡꯒꯠꯂꯕ ꯃꯇꯝ ꯑꯁꯤꯗꯗꯤ ꯁꯩꯇꯥꯟ ꯃꯥꯏꯊꯤꯔꯦ. ꯄ꯭ꯔꯚꯨ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯅ ꯉꯝꯂꯦ. ꯉꯁꯤꯒꯤ ꯅꯨꯃꯤꯠ ꯑꯁꯤꯗ ꯖꯤꯁꯨꯅ ꯁꯤꯕꯕꯨ ꯉꯝꯗꯨꯅ ꯍꯤꯡꯒꯠꯈ꯭ꯔꯦ ꯍꯥꯏꯕ ꯍꯤꯔꯝ ꯑꯗꯨꯗ ꯏꯁꯣꯔꯒꯤ ꯋꯥꯍꯩ ꯅꯩꯅꯃꯤꯟꯅꯁꯤ. ꯏꯁꯣꯔꯒꯤ ꯋꯥꯍꯩ ꯃꯐꯝ ꯑꯅꯤꯗꯒꯤ ꯇꯥꯃꯤꯟꯅꯁꯤ. ꯑꯍꯥꯟꯕꯗ ꯄꯥꯈꯣꯟ ꯆꯠꯄꯁꯤꯡꯒꯤ ꯊꯕꯛ ꯄꯟꯗꯨꯞ 2 ꯄꯗ 12ꯗꯒꯤ 14 ꯇꯥꯃꯤꯟꯅꯁꯤ. ꯍꯦ ꯏꯁ꯭ꯔꯥꯌꯦꯜꯒꯤ ꯃꯤꯁꯥ, ꯋꯥꯁꯤꯡ ꯑꯁꯤ ꯇꯥꯕꯤꯌꯨ. ꯅꯁꯥꯔꯦꯠꯀꯤ ꯖꯤꯁꯨꯗꯤ ꯏꯁꯣꯔꯅ ꯅꯈꯣꯏꯒꯤ ꯅꯔꯛꯇ ꯏꯕꯨꯡꯉꯣꯒꯤ ꯃꯄꯥꯅ ꯇꯧꯉꯝꯗꯕ ꯑꯃꯁꯨꯡ ꯑꯉꯛꯄ ꯊꯕꯛꯁꯤꯡ ꯑꯗꯨꯒ ꯈꯨꯗꯝꯁꯤꯡ ꯇꯧꯈꯤꯕ ꯑꯗꯨꯅ ꯏꯕꯨꯡꯉꯣ ꯑꯁꯤ ꯏꯁꯣꯔꯅ ꯌꯥꯔꯕ ꯃꯤꯅꯤ ꯍꯥꯏꯕ ꯅꯈꯣꯏꯅ ꯁꯥꯃꯛꯅꯁꯨ ꯈꯪꯕꯅꯤ. ꯏꯕꯨꯡꯉꯣ ꯑꯁꯤꯕꯨ ꯏꯁꯣꯔꯒꯤ ꯑꯔꯦꯞꯄ ꯋꯥꯈꯜ ꯑꯃꯁꯨꯡ ꯍꯥꯟꯅ ꯈꯪꯕ ꯑꯗꯨꯒꯤ ꯃꯄꯥꯅ ꯄꯤꯊꯣꯛꯂꯒ ꯅꯈꯣꯏꯅ ꯋꯥꯌꯦꯜ ꯖꯥꯊꯪ ꯏꯟꯗꯕ ꯃꯤꯁꯤꯡꯒꯤ ꯃꯈꯨꯠꯅ ꯀ꯭ꯔꯣꯁꯇ ꯖꯣꯠꯄꯤ ꯊꯥꯗꯨꯅ ꯄꯥꯡ ꯇꯤꯡꯗꯨꯅ ꯍꯥꯠꯈ꯭ꯔꯦ. ꯏꯕꯨꯡꯉꯣꯕꯨ ꯏꯁꯣꯔꯅ ꯑꯁꯤꯕꯒꯤ ꯑꯋꯥ ꯑꯅꯥꯗꯨꯗꯒꯤ ꯊꯥꯗꯣꯛꯄꯤꯗꯨꯅ ꯍꯤꯡꯒꯠꯄꯤꯔꯦ. ꯃꯔꯝꯗꯤ ꯏꯕꯨꯡꯉꯣꯕꯨ ꯑꯁꯤꯕ ꯑꯗꯨꯅ ꯈꯨꯗꯨꯝ ꯆꯟꯕ ꯉꯝꯗꯦ. ꯃꯊꯪꯗ ꯑꯍꯥꯟꯕ ꯀꯣꯔꯤꯟꯊꯤꯌꯥ ꯄꯟꯗꯨꯞ 15 ꯄꯗ 12ꯗꯒꯤ 15 ꯑꯃꯨꯛ ꯇꯥꯃꯤꯟꯅꯁꯤ. ꯃꯔꯝꯗꯤ ꯑꯥꯗꯝꯗ ꯄꯨꯝꯅꯃꯛꯅ ꯁꯤꯕꯒꯨꯝꯅ ꯈ꯭ꯔꯤꯁꯇꯗ ꯑꯗꯨꯒꯨꯝꯅꯁꯨ ꯄꯨꯝꯅꯃꯛꯄꯨ ꯍꯤꯡꯍꯟꯕꯤꯒꯅꯤ. ꯑꯗꯨꯕꯨ ꯃꯤ ꯈꯨꯗꯤꯡ ꯃꯥꯒꯤ ꯃꯊꯪ ꯃꯅꯥꯎ ꯅꯥꯏꯒꯅꯤ. ꯍꯥꯏꯕꯗꯤ ꯈ꯭ꯔꯤꯁꯇꯅ ꯑꯍꯥꯟꯕ ꯃꯍꯩꯅꯤ. ꯃꯇꯨꯡ ꯑꯗꯨꯗ ꯈ꯭ꯔꯤꯁꯇꯅ ꯂꯦꯡꯂꯛꯄ ꯃꯇꯝꯗ ꯏꯕꯨꯡꯉꯣꯒꯤ ꯑꯣꯏꯕꯁꯤꯡ ꯑꯗꯨꯅꯤ. ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯏꯕꯨꯡꯉꯣꯅ ꯏꯁꯣꯔꯗ ꯍꯥꯏꯕꯗꯤ ꯃꯄꯥꯗ ꯅꯤꯡꯊꯧ ꯂꯩꯕ ꯑꯗꯨ ꯄꯤꯊꯣꯛꯀꯗꯕ ꯃꯇꯝꯗ ꯏꯕꯨꯡꯉꯣꯅ ꯈꯨꯗꯨꯝ ꯆꯟꯕ ꯄꯨꯝꯅꯃꯛ, ꯃꯇꯤꯛ ꯄꯨꯝꯅꯃꯛ ꯑꯃꯁꯨꯡ ꯄꯥꯡꯒꯜ ꯄꯨꯝꯅꯃꯛ ꯃꯥꯡꯍꯟꯒꯗꯕ ꯃꯇꯝꯗ ꯑꯔꯣꯏꯕꯗꯨ ꯑꯣꯏꯒꯅꯤ. ꯃꯔꯝꯗꯤ ꯌꯦꯛꯅꯕꯁꯤꯡ ꯄꯨꯝꯅꯃꯛꯄꯨ ꯏꯕꯨꯡꯉꯣꯒꯤ ꯈꯣꯡꯈꯥꯗ ꯊꯝꯕꯤꯗ꯭ꯔꯤꯕ ꯐꯥꯎꯕ ꯏꯕꯨꯡꯉꯣꯅ ꯄꯥꯟꯕ ꯇꯥꯔꯦ. ꯄꯥꯊꯣꯛꯇꯅ ꯇꯥꯃꯤꯟꯅꯈ꯭ꯔꯕ ꯋꯥꯍꯩ ꯏꯁꯣꯔꯅ ꯇꯥꯈ꯭ꯔꯕ ꯑꯩꯈꯣꯏ ꯄꯨꯝꯅꯃꯛꯀꯤꯗꯃꯛ ꯕꯣꯔ ꯄꯤꯅꯕꯤꯕ ꯑꯣꯏꯁꯅꯨ. ꯑꯥꯃꯦꯟ. ꯇꯥꯏꯕꯪꯄꯥꯟꯁꯤꯗ ꯑꯉꯛꯄ ꯊꯕꯛ ꯌꯥꯝꯅ ꯂꯩ. ꯑꯗꯨꯕꯨ ꯖꯤꯁꯨꯅ ꯁꯤꯕꯕꯨ ꯉꯝꯗꯨꯅ ꯍꯤꯡꯒꯠꯈꯤꯕ ꯑꯁꯤꯗꯒꯤ ꯍꯦꯟꯅ ꯉꯛꯄꯗꯤ ꯑꯃꯠꯇ ꯂꯩꯇꯦ. ꯖꯤꯁꯨꯅ ꯍꯤꯡꯒꯠꯈꯤꯕ ꯑꯁꯤ ꯇꯥꯏꯕꯪꯄꯥꯟꯒꯤ ꯃꯤꯁꯤꯡꯅꯗꯤ ꯑꯣꯏꯊꯣꯛꯇꯕꯅꯤ ꯍꯥꯏꯅ ꯈꯜꯂꯤ. ꯑꯗꯨꯕꯨ ꯊꯥꯖꯕ ꯑꯩꯈꯣꯏꯒꯤꯗꯤ ꯑꯩꯈꯣꯏꯒꯤ ꯊꯥꯖꯕꯒꯤ ꯃꯌꯣꯜꯅꯤ. ꯁꯤꯔꯨꯔꯕ ꯃꯤ ꯍꯤꯡꯒꯠꯄꯒꯤ ꯋꯥꯔꯤ ꯌꯥꯝꯅ ꯂꯩ. ꯑꯗꯨꯕꯨ ꯖꯤꯁꯨꯅ ꯍꯤꯡꯒꯠꯄ ꯑꯁꯤꯗꯤ ꯇꯣꯞ ꯇꯣꯞꯄꯤ. ꯃꯥꯗꯤ ꯑꯃꯨꯛ ꯁꯤꯈꯤꯅꯕ ꯍꯤꯡꯒꯠꯄ ꯅꯠꯇꯦ. ꯃꯇꯝ ꯈꯨꯗꯤꯡꯗ ꯃꯐꯝ ꯈꯨꯗꯤꯡꯗ ꯎꯍꯟꯕꯤꯕ ꯌꯥꯅꯅꯕ ꯍꯤꯡꯒꯠꯄꯤꯕꯅꯤ. ꯉꯁꯤꯒꯤ ꯑꯩꯈꯣꯏꯒꯤ ꯍꯤꯔꯝ ꯑꯁꯤ ꯃꯔꯤ ꯊꯣꯛꯅ ꯌꯦꯡꯃꯤꯟꯅꯁꯤ. ꯑꯍꯥꯟꯕꯗ ꯖꯤꯁꯨ ꯇꯁꯦꯡꯅꯃꯛ ꯍꯤꯡꯒꯠꯈ꯭ꯔꯦ. ꯖꯤꯁꯨ ꯍꯤꯡꯒꯠꯄꯒꯤ ꯋꯥ ꯑꯁꯤ ꯑꯐꯕ ꯄꯥꯎ ꯂꯥꯏꯔꯤꯛ 4 ꯑꯃꯁꯨꯡ ꯑꯇꯩ ꯃꯐꯝ ꯀꯌꯥꯗꯁꯨ ꯌꯥꯎꯏ. ꯖꯤꯁꯨ ꯇꯁꯦꯡꯅꯃꯛ ꯍꯤꯡꯒꯠꯈ꯭ꯔꯦ ꯍꯥꯏꯕꯒꯤ ꯕꯥꯏꯕꯜꯗ ꯎꯕ ꯈꯨꯗꯝꯁꯤꯡ ꯌꯦꯡꯃꯤꯟꯅꯁꯤ. ꯑꯍꯥꯟꯕꯗꯗꯤ ꯖꯤꯁꯨꯕꯨ ꯊꯝꯈꯤꯕ ꯃꯣꯡꯐꯝ ꯑꯗꯨ ꯍꯥꯡꯍꯧꯔꯦ. ꯑꯔꯤꯃꯊꯤꯌꯥꯒꯤ ꯖꯣꯁꯦꯞꯅ ꯃꯥꯒꯤ ꯑꯅꯧꯕ ꯃꯣꯡꯐꯝꯗ ꯖꯤꯁꯨꯒꯤ ꯍꯛꯆꯥꯡ ꯑꯗꯨ ꯊꯝꯈꯤꯕꯅꯤ. ꯑꯗꯨꯕꯨ ꯅꯣꯡꯃꯥꯏꯖꯤꯡ ꯅꯨꯃꯤꯠꯀꯤ ꯑꯌꯨꯛꯇꯗꯤ ꯃꯣꯡꯐꯝꯗꯨꯗ ꯖꯤꯁꯨꯒꯤ ꯍꯛꯆꯥꯡ ꯂꯩꯔꯝꯗ꯭ꯔꯦ. ꯃꯣꯡꯐꯝ ꯑꯗꯨ ꯍꯥꯡꯂꯦ. ꯁꯔꯒꯗꯨꯠ 2ꯅ ꯒꯂꯤꯜꯒꯤ ꯅꯨꯄꯤꯁꯤꯡꯗꯨꯗ ꯍꯥꯏ, ꯑꯁꯤꯕꯒꯤ ꯃꯔꯛꯇ ꯑꯍꯤꯡꯕꯕꯨ ꯅꯈꯣꯏꯅ ꯀꯔꯤꯒꯤ ꯊꯤꯔꯤꯕꯒꯦ? ꯏꯕꯨꯡꯉꯣꯗꯤ ꯑꯁꯤꯗ ꯂꯩꯇ꯭ꯔꯦ. ꯏꯕꯨꯡꯉꯣꯕꯨ ꯍꯤꯡꯒꯠꯄꯤꯈ꯭ꯔꯦ. ꯃꯥꯊꯤꯅꯗꯤ ꯂꯥꯛꯎ ꯏꯕꯨꯡꯉꯣꯕꯨ ꯊꯝꯂꯕ ꯃꯐꯝ ꯑꯗꯨ ꯌꯦꯡꯖꯧ ꯍꯥꯏꯅ ꯐꯥꯎꯕ ꯍꯥꯏꯕꯅꯤ. ꯑꯍꯥꯡꯕ ꯃꯣꯡꯐꯝ ꯑꯁꯤꯅ ꯖꯤꯁꯨ ꯇꯁꯦꯡꯅꯃꯛ ꯍꯤꯡꯒꯠꯈ꯭ꯔꯦ, ꯃꯣꯡꯐꯝꯗ ꯂꯩꯇ꯭ꯔꯦ ꯍꯥꯏꯕꯁꯤ ꯃꯌꯦꯛ ꯁꯦꯡꯅ ꯐꯣꯡꯗꯣꯛꯄꯤ. ꯑꯅꯤꯁꯨꯕꯗꯗꯤ
ꯌꯤꯁꯨ ꯇꯁꯦꯡꯅꯃꯛ ꯍꯤꯡꯒꯠꯈ꯭ꯔꯦ ꯍꯥꯏꯕꯒꯤ ꯑꯅꯤꯁꯨꯕ ꯃꯔꯝ ꯑꯗꯨꯗꯤ ꯌꯤꯁꯨꯅ ꯎꯍꯟꯕꯤꯕ ꯑꯁꯤꯅꯤ꯫ ꯌꯤꯁꯨꯅ ꯎꯍꯟꯕꯤꯕꯒꯤ ꯋꯥ ꯑꯁꯤ ꯑꯐꯕ ꯋꯥꯄꯥꯎ 4ꯗ ꯌꯥꯎꯏ꯫ ꯄꯥꯈꯣꯟ ꯆꯠꯄ ꯄꯣꯜꯅꯁꯨ ꯏꯔꯝꯃꯤ꯫ ꯃꯈꯣꯏꯅ ꯏꯔꯝꯕꯒꯤ ꯃꯑꯣꯡꯗꯤ ꯈꯦꯠꯅꯩ, ꯑꯗꯨꯕꯨ ꯃꯈꯣꯏ ꯄꯨꯝꯅꯃꯛꯅ ꯐꯣꯡꯗꯣꯛꯅꯤꯡꯂꯤꯕ ꯑꯗꯨꯗꯤ ꯆꯞ ꯃꯥꯟꯅꯩ꯫ ꯌꯤꯁꯨꯅ ꯃꯁꯥꯕꯨ ꯎꯍꯟꯕꯤꯕꯒꯤ ꯃꯔꯝꯅ ꯃꯍꯥꯛ ꯇꯁꯦꯡꯅꯃꯛ ꯍꯤꯡꯒꯠꯈ꯭ꯔꯦ ꯍꯥꯏꯕ ꯑꯁꯤ ꯃꯈꯣꯏꯅ ꯐꯣꯡꯗꯣꯛꯅꯤꯡꯂꯤꯕ ꯑꯗꯨꯅꯤ꯫ ꯅꯣꯡꯃꯥꯏꯖꯤꯡ ꯅꯨꯃꯤꯠꯀꯤ ꯑꯌꯨꯛꯇ ꯃꯣꯡꯐꯝꯗ ꯂꯥꯛꯄ ꯅꯨꯄꯤꯁꯤꯡꯗꯨꯗ ꯌꯤꯁꯨꯅ ꯏꯍꯥꯟ ꯍꯥꯟꯅ ꯎꯍꯟꯕꯤꯈꯤ꯫ ꯁꯦꯕꯣꯛꯁꯤꯡꯗꯁꯨ ꯍꯟꯅ ꯍꯟꯅ ꯎꯍꯟꯕꯤꯈꯤ꯫ ꯌꯤꯁꯨꯅ ꯎꯍꯟꯕꯤꯕꯒꯤ ꯃꯇꯥꯡ ꯑꯁꯤ ꯕꯥꯏꯕꯜꯗ 10ꯔꯛ ꯍꯟꯅ ꯎꯕ ꯐꯪꯏ꯫ ꯌꯤꯁꯨ ꯇꯁꯦꯡꯅꯃꯛ ꯍꯤꯡꯒꯠꯈ꯭ꯔꯦ ꯍꯥꯏꯕꯒꯤ ꯃꯌꯦꯛ ꯂꯥꯔꯕ ꯈꯨꯗꯝꯗꯤ ꯑꯍꯥꯡꯕ ꯃꯣꯡꯐꯝ ꯑꯃꯁꯨꯡ ꯃꯍꯥꯛꯅ ꯃꯁꯥꯕꯨ ꯎꯍꯟꯕꯤꯕ ꯑꯁꯤꯅꯤ꯫ ꯃꯣꯡꯐꯝ ꯍꯥꯡꯂꯝꯗ꯭ꯔꯕꯗꯤ ꯎꯍꯟꯕꯤꯔꯕꯁꯨ ꯍꯤꯡꯒꯠꯇꯦ ꯍꯥꯏꯕ ꯌꯥꯏ, ꯃꯔꯝꯗꯤ ꯄ꯭ꯔꯚꯨ ꯌꯤꯁꯨꯒꯤ ꯍꯛꯆꯥꯡ ꯑꯗꯨ ꯃꯣꯡꯐꯝꯗ ꯂꯩꯔꯤ꯫ ꯃꯣꯡꯐꯝ ꯍꯥꯡꯂꯕꯁꯨ ꯎꯍꯟꯕꯤꯗ꯭ꯔꯕꯗꯤ ꯃꯁꯥ ꯑꯗꯨ ꯃꯤꯅ ꯍꯨꯈꯤꯕꯅꯤ ꯍꯥꯏꯕ ꯌꯥꯏ꯫ ꯃꯔꯝ ꯑꯗꯨꯅ ꯑꯍꯥꯡꯕ ꯃꯣꯡꯐꯝ ꯑꯃꯁꯨꯡ ꯄ꯭ꯔꯚꯨꯅ ꯎꯍꯟꯕꯤꯕ ꯑꯁꯤꯅ ꯃꯍꯥꯛ ꯇꯁꯦꯡꯅꯃꯛ ꯍꯤꯡꯒꯠꯈ꯭ꯔꯦ ꯍꯥꯏꯕ ꯃꯌꯦꯛ ꯁꯦꯡꯍꯟꯕꯅꯤ꯫ ꯑꯅꯤꯁꯨꯕꯗꯗꯤ ꯍꯤꯡꯒꯠꯈ꯭ꯔꯕ ꯌꯤꯁꯨꯕꯨ ꯅꯍꯥꯛꯅ ꯈꯪꯂꯕ꯭ꯔꯥ? ꯅꯣꯡꯃꯥꯏꯖꯤꯡ ꯅꯨꯃꯤꯠꯀꯤ ꯑꯌꯨꯛ ꯑꯉꯟꯕꯗꯨꯗ ꯃꯦꯔꯤ ꯃꯒꯗꯂꯤꯅꯤꯅ ꯃꯣꯡꯐꯝ ꯑꯗꯨꯗ ꯂꯥꯛꯄꯗ ꯌꯤꯁꯨꯅ ꯂꯦꯞꯇꯨꯅ ꯂꯩꯕꯗꯨ ꯎꯏ, ꯑꯗꯨꯕꯨ ꯃꯥꯅ ꯌꯤꯁꯨꯅꯤ ꯍꯥꯏꯕꯗꯤ ꯈꯪꯗꯦ꯫ ꯇꯤꯕꯦꯔꯤꯌꯥꯒꯤ ꯁꯃꯨꯗ꯭ꯔꯨꯗ ꯉꯥ ꯐꯥꯗꯨꯅ ꯂꯩꯔꯤꯕ ꯁꯦꯕꯣꯛ 8ꯀꯤ ꯃꯐꯝꯗꯁꯨ ꯌꯤꯁꯨꯅ ꯎꯍꯟꯕꯤꯈꯤ꯫ ꯁꯃꯨꯗ꯭ꯔ ꯃꯄꯥꯟꯗꯨꯗ ꯂꯩꯉꯣꯏ ꯃꯊꯛꯇ ꯌꯤꯁꯨ ꯂꯦꯞꯇꯨꯅ ꯂꯩꯔꯝꯃꯤ, ꯑꯗꯨꯕꯨ ꯃꯈꯣꯏꯅ ꯌꯤꯁꯨꯅꯤ ꯍꯥꯏꯕꯗꯤ ꯈꯪꯗꯦ꯫ ꯁꯦꯕꯣꯛꯁꯤꯡ ꯐꯥꯎꯕꯅ ꯍꯤꯡꯒꯠꯂꯕ ꯌꯤꯁꯨꯕꯨ ꯈꯪꯕ ꯉꯝꯈꯤꯗꯦ꯫ ꯉꯁꯤ ꯅꯍꯥꯛꯅꯗꯤ ꯍꯤꯡꯒꯠꯂꯕ ꯌꯤꯁꯨꯕꯨ ꯃꯁꯛ ꯈꯪꯂꯕ꯭ꯔꯥ? ꯀꯅꯥꯅ ꯍꯤꯡꯒꯠꯂꯕ ꯌꯤꯁꯨꯕꯨ ꯃꯁꯛ ꯈꯪꯗꯦ? ꯉꯁꯤꯒꯤ ꯃꯇꯝ ꯑꯁꯤꯗꯁꯨ ꯍꯤꯡꯒꯠꯂꯕ ꯌꯤꯁꯨꯕꯨ ꯈꯪꯗꯕ ꯃꯤ ꯃꯌꯥꯝ ꯑꯃ ꯂꯩꯔꯤ꯫ ꯃꯈꯣꯏꯁꯤꯡ ꯑꯗꯨꯗꯤ ꯑꯅꯧꯕ ꯄꯨꯟꯁꯤ ꯐꯪꯗ꯭ꯔꯤꯕ, ꯅꯧꯅ ꯄꯣꯛꯇꯕ ꯃꯤꯁꯤꯡ ꯑꯗꯨꯅꯤ꯫ ꯅꯤꯡꯍꯟꯅꯈ꯭ꯔꯕ ꯃꯤꯁꯤꯡ ꯑꯗꯨꯅꯤ꯫ ꯏꯁꯣꯔ ꯈꯨꯔꯨꯝꯕꯗ ꯌꯥꯎꯅꯤꯡꯗꯕ ꯃꯤꯁꯤꯡ ꯑꯗꯨꯅꯤ꯫ ꯏꯁꯣꯔꯒꯤꯗꯃꯛ ꯀꯠꯊꯣꯛꯅꯤꯡꯗꯕꯁꯤꯡ ꯑꯗꯨꯅꯤ꯫ ꯑꯐꯕ ꯋꯥꯄꯥꯎ ꯁꯟꯗꯣꯛꯅꯤꯡꯗꯕꯁꯤꯡ ꯑꯗꯨꯅꯤ꯫ ꯑꯍꯨꯝꯁꯨꯕꯗꯗꯤ ꯍꯤꯡꯒꯠꯂꯕ ꯌꯤꯁꯨꯅ ꯅꯪꯉꯣꯟꯗ ꯋꯥ ꯉꯥꯡꯂꯤꯕ꯭ꯔꯥ? ꯌꯤꯁꯨꯗꯤ ꯁꯤꯕꯕꯨ ꯉꯝꯗꯨꯅ ꯍꯤꯡꯒꯠꯈ꯭ꯔꯕ ꯑꯍꯤꯡꯕ ꯏꯁꯣꯔꯅꯤ꯫ ꯃꯔꯝ ꯑꯗꯨꯅ ꯃꯥꯅ ꯉꯁꯤꯁꯨ ꯋꯥ ꯉꯥꯡꯕꯤꯔꯤ꯫ ꯅꯪꯉꯣꯟꯗ ꯋꯥ ꯉꯥꯡꯂꯤꯕ꯭ꯔꯥ? ꯄ꯭ꯔꯚꯨ ꯌꯤꯁꯨꯅ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯃꯑꯣꯡꯗ ꯉꯁꯤ ꯃꯥꯒꯤ ꯃꯤꯁꯤꯡꯗ ꯋꯥ ꯉꯥꯡꯕꯤꯔꯤ꯫ ꯑꯍꯥꯟꯕꯗꯗꯤ ꯕꯥꯏꯕꯜꯒꯤ ꯃꯄꯥꯅ ꯌꯤꯁꯨꯅ ꯉꯁꯤꯁꯨ ꯅꯪꯉꯣꯟꯗ ꯋꯥ ꯉꯥꯡꯒꯦ ꯍꯥꯏꯗꯅ ꯉꯥꯏꯗꯨꯅ ꯂꯩꯔꯤ꯫ ꯅꯍꯥꯛꯅ ꯕꯥꯏꯕꯜ ꯄꯥꯔꯤꯕ꯭ꯔꯥ? ꯅꯍꯥꯛꯅ ꯕꯥꯏꯕꯜ ꯇꯠꯇꯅ ꯄꯥꯔꯕꯗꯤ ꯄ꯭ꯔꯚꯨ ꯌꯤꯁꯨꯒꯤ ꯈꯣꯟꯖꯦꯜ ꯁꯣꯏꯗꯅ ꯇꯥꯒꯅꯤ꯫ ꯑꯗꯨꯕꯨ ꯅꯍꯥꯛꯅ ꯕꯥꯏꯕꯜ ꯄꯥꯅꯤꯡꯗꯕ ꯇꯥꯔꯕꯗꯤ ꯄ꯭ꯔꯚꯨ ꯌꯤꯁꯨꯒꯤ ꯈꯣꯟꯖꯦꯜ ꯇꯥꯕ ꯐꯪꯂꯣꯏ꯫ ꯑꯅꯤꯁꯨꯕꯗꯗꯤ ꯍꯥꯏꯖꯕꯒꯤ ꯃꯄꯥꯅ ꯑꯩꯈꯣꯏꯅ ꯍꯥꯏꯖꯕ ꯃꯇꯝꯗ ꯍꯤꯡꯒꯠꯂꯕ ꯌꯤꯁꯨꯒꯤ ꯈꯣꯟꯖꯦꯜ ꯇꯥꯕ ꯐꯪꯏ꯫ ꯅꯍꯥꯛꯅ ꯇꯠꯇꯅ ꯍꯥꯏꯖꯔꯤꯕ꯭ꯔꯥ? ꯅꯪꯅ ꯉꯁꯤ ꯍꯥꯏꯖꯅꯤꯡꯗꯕ ꯇꯥꯔꯒꯗꯤ ꯄ꯭ꯔꯚꯨ ꯌꯤꯁꯨꯒꯤ ꯈꯣꯟꯖꯦꯜ ꯇꯥꯕ ꯐꯪꯂꯣꯏ꯫ ꯑꯍꯨꯝꯁꯨꯕꯗꯗꯤ ꯃꯥꯒꯤ ꯑꯁꯦꯡꯕ ꯅꯤꯡꯅꯁꯪꯗ ꯑꯩꯈꯣꯏꯅ ꯏꯁꯣꯔ ꯈꯨꯔꯨꯝꯖꯕ ꯃꯇꯝꯗ ꯄ꯭ꯔꯚꯨ ꯌꯤꯁꯨꯒꯤ ꯈꯣꯟꯖꯦꯜ ꯇꯥꯕ ꯐꯪꯏ꯫ ꯃꯔꯝꯗꯤ ꯑꯅꯤ ꯅꯠꯇ꯭ꯔꯒ ꯑꯍꯨꯝꯅ ꯃꯥꯒꯤ ꯃꯤꯡꯗ ꯇꯤꯟꯕ ꯃꯐꯝ ꯑꯗꯨꯗ ꯄ꯭ꯔꯚꯨ ꯌꯤꯁꯨꯁꯨ ꯂꯦꯡꯗꯅ ꯂꯩꯕꯅꯤ꯫ ꯃꯔꯝ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯅꯤꯡꯅꯁꯪꯗ ꯏꯁꯣꯔꯕꯨ ꯈꯨꯔꯨꯝꯖꯕ ꯃꯇꯝꯗ, ꯃꯌꯥꯝ ꯇꯤꯟꯕ ꯃꯇꯝꯗ ꯄ꯭ꯔꯚꯨ ꯌꯤꯁꯨ ꯈ꯭ꯔꯤꯁꯇꯒꯤ ꯈꯣꯟꯖꯦꯜ ꯇꯥꯕ ꯐꯪꯏ꯫ ꯅꯍꯥꯛꯅ ꯏꯁꯣꯔ ꯈꯨꯔꯨꯝꯕꯗ ꯊꯋꯥꯏ ꯌꯥꯎꯔꯤꯕ꯭ꯔꯥ? ꯃꯔꯤꯁꯨꯕꯗꯗꯤ ꯑꯩꯈꯣꯏꯅ ꯕꯣꯔ ꯐꯪꯖꯕ ꯃꯇꯝꯗ ꯄ꯭ꯔꯚꯨ ꯌꯤꯁꯨꯒꯤ ꯈꯣꯟꯖꯦꯜ ꯇꯥꯕ ꯐꯪꯏ꯫ ꯑꯩꯈꯣꯏꯅ ꯃꯥꯒꯤ ꯃꯐꯝꯗꯒꯤ ꯕꯣꯔ ꯐꯪꯖꯕ ꯃꯇꯝꯗ ꯄ꯭ꯔꯚꯨ ꯌꯤꯁꯨꯒꯤ ꯈꯣꯟꯖꯦꯜꯁꯤ ꯇꯠꯇꯅ ꯇꯥꯔꯤꯕꯅꯤ꯫ ꯅꯍꯥꯛꯅ ꯕꯣꯔ ꯐꯪꯕ ꯃꯇꯝꯗ
ꯖꯤꯁꯨꯕꯨ ꯅꯤꯡꯁꯤꯡꯂꯤꯕ꯭ꯔꯥ? ꯃꯥꯒꯤ ꯈꯣꯟꯖꯦꯜ ꯅꯍꯥꯛꯅ ꯇꯥꯔꯤꯕ꯭ꯔꯥ? ꯃꯔꯤꯁꯨꯕ ꯑꯃꯁꯨꯡ ꯏꯂꯣꯏ ꯂꯣꯏꯕꯗꯗꯤ ꯑꯩꯈꯣꯏꯗꯤ ꯍꯤꯡꯒꯠꯄꯒꯤ ꯁꯔꯨꯛ ꯐꯪꯃꯤꯟꯅꯕꯁꯤꯡꯅꯤ꯫ ꯊꯥꯖꯕꯁꯤꯡꯅ ꯄ꯭ꯔꯚꯨ ꯌꯤꯁꯨꯒ ꯂꯣꯏꯅꯅ ꯍꯤꯡꯒꯠꯄꯗ ꯁꯔꯨꯛ ꯐꯪꯃꯤꯟꯅꯩ꯫ ꯃꯁꯤ ꯑꯅꯤ ꯊꯣꯛꯅ ꯌꯦꯡꯃꯤꯟꯅꯁꯤ꯫ ꯑꯍꯥꯟꯕꯗꯗꯤ ꯌꯤꯁꯨꯅ ꯍꯤꯡꯒꯠꯄꯗ ꯑꯩꯈꯣꯏꯁꯨ ꯍꯤꯡꯒꯠꯂꯤ꯫ ꯉꯁꯤ ꯄ꯭ꯔꯚꯨ ꯌꯤꯁꯨꯅ ꯑꯁꯤꯕꯕꯨ ꯖꯣꯏ ꯇꯧꯗꯨꯅ ꯃꯣꯡꯐꯝꯗꯒꯤ ꯍꯤꯡꯒꯠꯈ꯭ꯔꯦ꯫ ꯃꯥꯅ ꯑꯁꯨꯝꯅ ꯍꯤꯡꯒꯠꯄ ꯑꯁꯤꯗ ꯑꯩꯈꯣꯏꯁꯨ ꯃꯥꯒ ꯂꯣꯏꯅꯅ ꯍꯤꯡꯒꯠꯂꯤꯕꯅꯤ꯫ ꯌꯤꯁꯨꯅ ꯍꯤꯡꯒꯠꯄ ꯃꯇꯝꯗ ꯑꯔꯤꯕ ꯃꯤꯄꯥꯟ ꯑꯗꯨ ꯅꯠꯇꯕ ꯑꯅꯧꯕ ꯃꯤꯄꯥꯟ ꯑꯃꯗ ꯑꯩꯈꯣꯏꯅ ꯍꯤꯡꯒꯠꯄ ꯐꯪꯖꯩ꯫ ꯅꯍꯥꯛꯅ ꯑꯅꯧꯕ ꯃꯤꯄꯥꯟ ꯑꯗꯨ ꯐꯪꯂꯕ꯭ꯔꯥ? ꯌꯤꯁꯨꯅ ꯍꯤꯡꯒꯠꯄꯒ ꯂꯣꯏꯅꯅ ꯑꯩꯈꯣꯏꯒꯤ ꯑꯔꯤꯕ ꯃꯤ ꯑꯗꯨ ꯅꯠꯇꯕ ꯑꯅꯧꯕ ꯃꯤ ꯑꯣꯏꯅ ꯑꯩꯈꯣꯏꯁꯨ ꯍꯤꯡꯒꯠꯂꯤ꯫ ꯅꯍꯥꯛ ꯑꯅꯧꯕ ꯃꯤ ꯑꯣꯏꯔꯕ꯭ꯔꯥ? ꯄ꯭ꯔꯚꯨ ꯌꯤꯁꯨꯅ ꯍꯤꯡꯒꯠꯄꯗ ꯄꯥꯞ ꯆꯦꯟꯕꯒꯤ ꯄꯨꯟꯁꯤ ꯅꯠꯇꯕ ꯙꯔꯃ ꯆꯦꯟꯕꯒꯤ ꯄꯨꯟꯁꯤꯗ ꯑꯩꯈꯣꯏꯁꯨ ꯍꯤꯡꯒꯠꯂꯤ꯫ ꯅꯍꯥꯛꯅ ꯍꯧꯖꯤꯛꯁꯨ ꯄꯥꯞ ꯇꯧꯔꯤꯕ꯭ꯔꯥ? ꯄ꯭ꯔꯚꯨ ꯌꯤꯁꯨꯅ ꯍꯤꯡꯒꯠꯄꯤꯕꯗ ꯍꯤꯡꯒꯠꯄꯒꯤ ꯃꯔꯝꯅ ꯉꯁꯤ ꯑꯩꯈꯣꯏ ꯍꯤꯡꯒꯠꯂꯕ ꯄꯨꯟꯁꯤ ꯃꯔꯦꯜ ꯂꯦꯜꯂꯤ꯫ ꯄ꯭ꯔꯚꯨ ꯌꯤꯁꯨꯅ ꯍꯤꯡꯒꯠꯄꯤꯕꯒꯤ ꯃꯔꯝꯅ ꯉꯁꯤ ꯑꯩꯈꯣꯏꯅ ꯍꯤꯡꯒꯠꯂꯕ ꯄꯨꯟꯁꯤ ꯃꯔꯦꯜ ꯑꯃꯗ ꯂꯦꯜꯂꯤ꯫ ꯅꯍꯥꯛꯅ ꯂꯦꯜꯂꯤꯕ ꯄꯨꯟꯁꯤ ꯑꯗꯨ ꯀꯔꯝꯕ ꯄꯨꯟꯁꯤ ꯃꯔꯦꯜꯅꯣ? ꯍꯤꯡꯒꯠꯂꯕ ꯄꯨꯟꯁꯤ ꯃꯔꯦꯜ ꯑꯗꯨ ꯅꯍꯥꯛꯅ ꯐꯪꯖꯔꯕ꯭ꯔꯥ? ꯑꯅꯤꯁꯨꯕꯗꯗꯤ ꯑꯩꯈꯣꯏ ꯅꯣꯡꯃ ꯍꯤꯡꯒꯠꯀꯅꯤ꯫ ꯌꯤꯁꯨꯗꯤ ꯍꯤꯡꯒꯠꯄꯒꯤ ꯂꯝꯖꯥꯟꯕꯅꯤ꯫ ꯃꯥꯗꯤ ꯍꯤꯡꯒꯠꯄꯒꯤ ꯃꯍꯩꯅꯤ꯫ ꯃꯥꯅ ꯍꯤꯡꯒꯠꯄꯒꯤ ꯃꯔꯝꯅ ꯑꯩꯈꯣꯏꯁꯨ ꯍꯤꯡꯒꯠꯀꯅꯤ ꯍꯥꯏꯅ ꯁꯥꯁꯇ꯭ꯔꯅ ꯍꯥꯏꯕꯤꯔꯤ꯫ ꯌꯤꯁꯨꯅ ꯑꯃꯨꯛ ꯂꯥꯛꯄ ꯃꯇꯝꯗ ꯑꯁꯤꯕꯁꯤꯡ ꯍꯤꯡꯒꯠꯀꯅꯤ꯫ ꯃꯇꯝꯗꯨꯗ ꯑꯩꯈꯣꯏꯁꯨ ꯍꯤꯡꯒꯠꯀꯅꯤ꯫ ꯃꯥꯕꯨ ꯊꯥꯖꯕꯁꯤꯡꯕꯨ ꯁꯔꯒꯗ ꯄꯨꯕꯤꯒꯅꯤ꯫ ꯃꯐꯝ ꯑꯗꯨꯗ ꯏꯁꯣꯔꯒꯤ ꯅꯥꯛꯇ ꯌꯤꯁꯨꯒ ꯂꯣꯏꯅꯅ ꯂꯣꯝꯕ ꯅꯥꯏꯗꯅ ꯍꯔꯥꯎꯅ ꯑꯩꯈꯣꯏꯅ ꯂꯩꯔꯨꯒꯅꯤ꯫ ꯅꯨꯃꯤꯠ ꯑꯗꯨ ꯊꯥꯖꯕꯁꯤꯡꯅ ꯈꯧꯔꯥꯡꯅ ꯉꯥꯏꯔꯤꯕꯅꯤ꯫ ꯅꯍꯥꯛꯅ ꯍꯥꯏꯔꯤꯕ ꯅꯨꯃꯤꯠ ꯑꯁꯤꯒꯤꯗꯃꯛ ꯊꯧꯔꯥꯡ ꯇꯧꯔꯕ꯭ꯔꯥ? ꯏꯁꯣꯔꯅ ꯃꯥꯒꯤ ꯋꯥꯍꯩꯕꯨ ꯊꯧꯖꯥꯟꯕꯤꯔꯁꯅꯨ꯫ ꯑꯥꯃꯦꯟ꯫